Messi amadi Di Maria 2024 Olympic ta saruk yaraba yai. Hauzik Argentina ki national team ki captain oiriba football legend Lionel Messi amadi Di Maria France ki Paris ta pangthokadoriba 2024 Summer Olympic ta saruk yaraba yai haina The Sports AR dagi fangba paw ama na haire. Paw asina Argentina na national team ga loina na Olympic gold medal yauna lawba yaba trophy khudingmak lawba ngamkhraba Messi amadi Di Maria animak Paris 2024 Olympic ta saruk yaduna Argentina ki damak sanaba pamli haire. Panba yabadi World Cup winner ani ase 2008 ta pangthokiba Beijing Olympic ta Argentina ki team da maruway na sanaroising oiduna goal lawkhibane. Manipur gi sanaroising Imphal thadokre. Guwahati ge Cotton University Indoor Stadium da pangthokadaba Mari Suba International Games 2024 da India ki mahut sinduna saruk yagadaba Manipur gi sanaroising amade official sing ngasi Bir Tikendrajit International Airport age Imphal thadokre haina Northeast India All Style Martial Arts Self Defense and Sports Association ki Joint Secretary S Jiban na thadorokpa cherolama na haire. Cherola sina makha taraduna World All Sports Games Federation ki midyang makhada India na yumbu oiduna chatliba January tha asigi chekshat kunmathoi dage kulhumdoi phawba pangthokadoriba Mari Suba International Games asida saruk yanabagi damak Imphal thadokhiba sing adugi manungda Indian team gi team manager T Sunil Mitai ga loina na thauram adu haugadoriba South Asian Federation of All Sports ki General Secretary cum Technical Director GM Jit Khumancha su yaure games asi loiraba matungda GMNG Jit Khumancha de makhata na Bhutan ki capital Thimphu da pangthokadaba Asian countries singi oiba mifam amada saruk yagani haire.